अहानबद सोशल मीडिया साइट और फेसबुक तगलप मरुब अपडेट चिंग तेंतक थमजगे रोबिन मंगा खोरकम तगलप मरुब अपडेट नुमई कापनब येंब इसिंग इसाउ येंबगी मी खुयामसिना पुलप होपसिलग लिंगजेल मानरदि लेबाकसे यामना नुंगाइगदबने हाब वाफम फोंदोरकली अतोप कोरोंगन खुमन थगलप अपडेट अमदना मरैबाक मफ्रुप निंग साबसिंगदि लुसल लाक्लबा वारब मतमदा खांग ngamloi मांखिनी तसेंग मरैबाक मफ्रुप निंग मादी लुसल लाक्लब वारब मतम हेना खांब कलकनी मयेक संगलकनी हेना थौनासु लेरकनेब वाफम फोंदोरकली अतोप पावमना सेकमाई turel नुपी अमा तासिन्खिबदगी थीब खंखिद्रे हौजिक थोकलिबि इसिंग इचाउ सिग मरी लेनना यामना लेबक थीब थाउदोक अमदा ngasi ayuk सेकमाई पुलिस स्टेशन कोनबा कंगला तोंगबी हथी खुवा मापार नुपी अमा सेकमाई turel तासिन्खिबदगी थीब खंगदना लेदे हाइदि प्रेस द फंबा पाव की मतुंगिना सेकमाई turel की इरायेदुना सेंदख्रबा नुपी एदुगी ममिंग जनुका मिश्रा सही हुंफु मापुरेबा प्रसाद मिश्रा कवि कंगला तोंगबी हथी ख्वादगी हाइदि थाउदोसिंग असे पुंग तरुक मखाई तरकप्र थोखिबनि अकनबि इसिंगी इरायना सेंदखिबना मरम ओइरगा जनुका मिश्रा की सपजाबा मफम अमा खंगमंगमदना लेदि मणिपुर पुलिस अमसुम SDRF की टीम सिंगना माकपु थीबुहुमगी थबक सथबोख्रे हौजिक फावगी ओइनदि माक हक्सांग फंगमंगमदना लेदि ngasi numida waram phongkiba tongan manipuri si phongsing amasum thokiba thaudo wathoksing dagi maruebi I pausing mayam na thamjagi ahanbada kanglei paki maira digi lakusaraga pungkun ge mari gi manungda manipura miyoi ohum ising isau da lekhidre NE gi oina punna miyoi kunthra gum de sikre red alert lokthokre haukiba pungkun ge mari da awang nongpok state sing da akan manong le nungsina mani nong na maram oiduna manipur gi miyoi ohum yauna miyoi kunthra gum de sikre Serak the Indian Meteorological Department met na awang nung pokta nong kan na tagan himasum nung sisit kani haina red alert lauthokre Manipur gi oina laikhidraba miyoi singa si Senapati district ki thonglan maya nong kan subadagi landslide tawbadagi sahi kunthra ga mari suraba miyoi ama laikhidre aduga sahi humdra go humdoi suraba ahal amana Senapati turel akan be ising iraida irakna laikhidre Imphal da electric pole da theng lubada mai Karin Salamadi Singdun Muema Lakidra Hadi Manipur Chief Minister and Variana social media Tagalak Pagimatuina National Highway Kuntragataret Imphal Jiribam Lambida Laidiba Marueva Tong Makro Barak Amadi Irang Tonga Miam Setok Sintoba Yanava Akan Matabakali Irang Tong Aribi Ishina Senda Krabus Anova RCC Bris the Miamna Lantok Lanchin Toba Yanava Tabak Pekali Makru Thong si Union Minister Nitin Gadkari na sangaki bane aduga Barak Thong na Prime Minister Narendra Modi na sangaki bane hari social media da minister na thagalakpa warol asina makhata na haidi bidi Manipur thoklibe isa usi gidamakta miyam da mating pangna gidamakta National Disaster Response Force NDRF ki miyoi nifu saba kang buama Imphal da akhanabi Indian Air Force ki plane amada ngarang thunglari NDRF की टीम असिगा लोइनना अहेनबा मोटरबोट तरुक अमसु लोइनरकी Manipur Chief Minister and Beren Singana Miam the NDRF ki kangbo sida mating pipiduna ising isaw mayukna da mating pangbiu haina social media ra thadorakpa chirol amada haidi masigi mathakta Indian Army amadi Assam Rifles ki oiba rescue team ama semduna isaw gi awaba taraba miyoisingda mating pangna bamadi rescue tawnaba sapsana fekhali haina phongtokpi Amaramda Med Department of Makatana Red Alert Lathokibagi Matungin Assam Chief Minister Himanta Biswa Sharmana Assam State Punamakta Section Thorangi Tabak Pekanaba Amadi Isauna Sogalava Mapam Sing the Lady School Sing Suti Lathokre Amaramda Barak Tampak Amadi Tripura Gamapam Kiada Singing Kaibana Maramoidana Rel Lambi Fauna Kidre Hainasu Paush the Makatarakli Atopa Paumana Ising isauna awasai theng nanglaba praja miyam gi punsi ma dilanthum kannaba gi thabak athuba matam legana packet piu kokomi haukiba mamang sahi english sing ani ga kun go humdoi digi sin kuki narco terrorist kangbu singna mitei miyam da landarak tuna iram damasi gi praja miyam da sina khaina bagi lanthum kaya mang takan bagi kham thengna awasai theng mayuk na ringi se asida haukiba me manga asida su braja tabi yauna len yauba akan manonglei nungsit adudasu yung kai kayama su akai te tuankhre asiana kayama su yawankhre haina Coordinating Committee on Manipur Integrity Kokomi gi Media Coordinator gi Thaupuri ba yung khaibam Surjit Kumar Khumana press tholakpa sirol asina haidi sirol asina makhata na haidi badi lebak thi badi handak
May Kunganipa, Lebapo Namid Ashida Sukiba Akan Manongaduna, Akan Mamongi, Ishing Isawa Matwanduna, Miamgi Yunkai Kia Mang Takan Batanatana, Misa Miam Kam Tang the Warding, Sera Shida Ishing Isaw Shina, Amuk Mioy Kiagi Yunkai Kaya Mang Takan Batagi, Mioy Kiagi Lepam Sakam Lehendre, Lantum Kia Mang Takan Kre, Hausi Sumioy Kia Amasukudung Tiba Nangduna Lady, Ishing Saw Shina Sokolaba Praza Miamgi Awa Batako Minesu Sarugiadi Hedi. Kokomi ki siro lasin hai sin kuki narco theorist kangbu sing khangau duna landarak padigi iram da masigi praja miyam sing sina awase thing nang lingai sera sida len yauna akan manong lai nungsit amadi handak thoklibi ising isaw sina samiyam da awaba haptuna kham thengna awaba habtu ware center amadi state lainga na athupa matam na miyeng sangbi duna natural disaster na maram waraga awase thing phanglaba Praja Miam the Pibia Awating Bang Amati, Pangan from Toko Saktung Atubumatamda, Pitok Piduna Awa and Anangla Praja Miam Butang Dura Tapa Punsiamada, Hanjin Hananabatabak Pekat Piu Hadi, Handak Tok Liva, Flash, Flood Asina, Samzaraba Praja Miam Yunkai Kia among Ata Tuanuna, Praja Miam Gilantung Kia Mang Takan Kibidi, Kudong Tiba Nanglaba Praja Miam Namika Miracle Nang Livisi, Hauzik Bali Belenga Sin, Madilena Departments in the Tamoy Sing Namato Panto Katabani, Iramdam Nalamatik Sab, Sembi Daba, Sinamara Moiraga, Kangaudna, Laki Ising Sao Shigi Ising Sing Sen Pamatik San later Badigi, Asuguma Kudong Tiba Praja Miam Nang Livin Serola Sinahai, Masagi the Kanba, Mioy Bakrana Miam Gitamak Lady Ba Iram Nalasing Asigi, Lamkea, Si Cops in Duna, Punjulak Padat Langa, Sigi Mati Leneva Departmenta, Lam Copsi Liba Mioy Singaduga Laktunaraga, Karisu Atimba Pidana, Domina Yang Duna Labakea Sina, Asigumba, Kahodana Lakpa, Flash Flood Asina, Misa Miam the Awasaking Asifang Libin Harry. How's your Togliba, Flash Flood Asina? Kudong Tingai Oipa Mapam the Lady Prazamiam Punsiam the Lantum Kanabagi the Mahausi Hausi Lady Langa Sigi Marilena Department Singna Mikup the Home Sing the Lehan Bigatapani. Isao Sina Kudong Tingai the Lady Prazamiam Punsiam the Lantum Kanbagi Tabak Kudakta Paikat Pio, Loinana, Lokat Piaba section Tarang Sing Sut Tabak when Atubumatamda Pangtupio. Ising Isao Sina Kudong Tingai Oipa Mapam Sing the Labor Mio Singi Punsi Kanabagidama, National Disaster Response Force NDRF Singna. Priority Piduna Atuda Lapopina Bakonaview. Isao Sina Awa Nanglaba Mapam Singda Hana Naduna Lady but Mio Singidam Atuda Makataba laying Sataduna Asa Angam talk the Navigitabo Pekapio. Mayu make a lady Adabadigi, Yum Tadokuna, Lakma Singidam Matiksana, Relief Camp Hangdopiduna, Atubuda Dakar Roiba, Essential Commodity Amadi Medical Facility PPO. Serola Sin Arroy with the Hidibadi, Hausi Kudong Tingai Oiraba Turel Singi, Torban Sing Kaiting Mangzonana, Maridena Department Sing the Mikup Nahom Sing the Laiduna, Shenabio, Ising Isao Sina, Sientarakpa from the Amadi Amot Akai Sing, Tonkiada, Panduna Lady Basing Tuna Lapok Tuna Turel Singi, Ising Tuna Sienta Hinabigi Tabak Pekapio. Handak Tok Libi Ising Isao Sin Awavatar, Prazamiam Punsiam the Lantum Kanabagi Damak Lekai Club Organization Amadi, Civil Society Organization Kudimang Amatuena, Kusamnadana, Hotna Minerasi, Haidenasu, Paush the Makatana Fundorakli. Amaramdana Manipur Fire Service Office Complex Ising the Tasinkhre. Imphal Manung the Ising Sauri Basina Maramwari is there a Sigi Quaidi Maru Department Amawedi Manipur Fire Service Office. Compound ising a puntum Tasinkhre, ising the Maramoraga Atuakai, Mahulang Pok, Sizanaga Department Sigi Fair Tender Kaya, Loinana, Minitra Kaya ising Tumsin Lady, Masigi Mataku Department Sigi Fair Fighter Kaya Susatokusin Yadabana, Sauna Awam Duna Lady. Amarom than a security force na Kulai Kaya Marum Fakapangam Kre, KCP MC Ani Amadi, KCP City Ama Police Nafare. Security Force na Singamasum Tamgi Singa over Mapam Sina Tibu Bigi Tabak Makasa Tarakoina, Haukiba Punkunga Mari the Su, Tabal District Manung Sana Laiba, Guarok Sing the Gikulaika, Fogat Pagam Kre, Fagalaba Kulai Singa to the SMZ, Carbine Ama, 9mm Pistol Ama, DBBL Ama, HE 36 hand grenade Taruk, Tube Launcher Mari, SLR Magazine Ani, Live Round 58, Tube Bore Curtis Mari. Charger Yauba Walkie Talkie Ani, Tear Smoke Shell Amak Loinana, Stole Cell Anti Riot Amani.
District asimaktadagi ngarang Manipur Police na aina thingkraba laholup city mitai active member ani far hai farabasing adudi Leiden Latpam thoiba allies sana jawba mitai sei kunga taruk amadi Singam Kabikant allies thoiba mitai sei kuntragni thoini makhoi ani dagi magazine ani ka kona 9mm pistol ani amadi live round taraga manga four-wheeler vehicle amaga loinana mobile handset ani recover toki haukiba meg kungani pauna Manipur Police na Lona thingkraba laholup KCP MC gi singsubam Zoni Singa allies singkhai sei kuntragani pan laifam ngangkhloi mamang laikai Bisnupur district pu khulai kona na fakhiari singsubam Zoni dagi recover torab khulai singa dudi magazine yauna 9mm pistol country made ama live round ammunition ahum amadi mobile phone amani sensitive oiba mafam singna sathok sinna kudong sana bagi damak tongan mafam singda checkpoint samaga taragani pan hangdokpuga loinana kanglon thugaiba mioi kunthraga taret su detail tokhi haina Manipur Police control room nagi thadorakpa chirol amana khangalakli atopa pawmadana khumal lampakti sasan sagol singkankhre khanghaudana chakolakpa isingna khumal lampak manungda Solon Sinduna Laikraba Sasan Sagol Singasi coordinating body Kurain state ki sports department ki director ga kusam naraga complex manung so thugairaga Sasan Sagol Sing loktoktuna kankhreari Sasan Sagol Sing adu Kumalampak manung da masinjak saringai da khanghaudana surakpa nong amadi Imphal turel dagi patrakpa ising namara moidana thokpa yadan lerakpani hiramasi ki matang da body asigi member bon hai Sport Director na kudak miyeng sangbi duna complex asigi sangpamda lolamba so thugai duna manungda leiriba sasan sagol na singba singasi kanma ngamani masigi damak director bu thagat ba phongdokla duna atubada sasan sagol singasigi mapu singna loksin biu haina makhatari atoba pawmana Rasmidi city ising thumjin khibadagi ana leyeng bigi thabak lepkhre dialysis tawgadaba patient marfu su puthokre Manipur lairiba private hospital singi manungda maming lairaba hospital ama oiriba Rasmidi city su andaki isausina ising thumjin khibadi ana leng migi thabak lepre hospital gi ground floor da ising khwang yaunu thumjin khre masina hospital sangkok sangsin tawba yakhidre yamna nungai tribudi Rasmidi city hospital sida khwaidi gi hena sogaliba si dialysis tawriba anaba singna oiri Hauju hospital asida punamioi marfu dialysis nongmada ship ahum khaidokuna tawripani aduba hospital salaiba yadabadagi dialysis tawriba mioi singasi hospital asidagi government ki hospital amadi mari mata singi mayumda puthoktuna laikhre hari masida natana hospital asida layengduna lairamba tongan ba patient humdra ga mangas putokre masigi manungda ICU da leiba patient kya amasu yauri loinina operation loibada ngairiba patient kya su yauri Isausina hospital gi maruweba equipment kaya amasu amang ata thogale ngasi numinni humni asida isingi imai hantata batarabadi hene ising maukhlaktuna hospital asida asawo satheng pi ge heri loinana hospital asiga thangna leiriba dukan sing hotel sing amadi atai mafam sing su ising thumjin badana tana hospital mamang gi lambi sing su ising thumjin khibadagi housing gari satok sin tawba yadana leiri haidien su pausna makhatana phongdorakli Atopa pawmana Chief Minister gi Banglow natana Imphal manung gi marueba mafam sing ising na pumtaw tawre Manipur gi mafam ayambada nongka hena leptana subana maram oiduna Manipur gi tampak gi mafam kya makhatana ising thumjile ising isauna khwaidi gi setting pi dibasi Imphal East amadi Imphal West gi mafam sing oire Manipur gi konung oidi Imphal Sar gi mafam ayamba ising thumjin khibadagi satuksin yagidre laloniti gi thabak pumba lepkhre Laibak Pabrik ising thumdriba si Minister Biren laiba CM Banglow si kakta ngaire hapiari ngasisu makatana Sekmai thong khaba makha laikai khurai lairek yangbap laikai Imphal turel gi lonambal kai bana maram oiraga koirengai asanbi gai khabam gi map ayamba ising thumle masigi matakta laifam khunau nagaram khuman tampaki mafam kaya ising thumjingkhre Imphal turel gi not EOC amadi kangla gi mamang thangba Imphal turel launambal ising Pathorapa Kangla Manung Ekrupat Paring MG Avenue Ima Kaithel Uripok Khuyathong Wahengbam Laikai Nasingba Mafam Sing Ising Thamjale Masigi Mathakta Pauna Kaithel Amadi Thangal Kaithel su Electricity Department Governor Road Ising Thomjin Khibana Sangduk Sangsin Yadre
Amoramda samuro makhala kaida leiriba khwai lampak mapan nambul turel torban fit taraga mangamuk sangna ngana numidang pung taramuk tarakpa matamda khanghaudana kairakpadagi manak anakpada leiba mafam kaya ising thomjingkhre hauzik phawa thingnabagi thabak miyamna kana hotnari makhatana Manipur Police Army Assam Rifles NDRF SDRF Arambai Tengol Wongoi Kendragi MLA Myang Imphal AC की MLA amadi laikai की volunteer kyana mi kanbagi thabak sathari nakala marom da Imphal amadi iril turil gi imai tamna tamna satharakpa haure hainisu paus na makhatana spali amarom dana wangjing turil da taw tharakpa amor akai singdokre haukiba pung kunga mari asida surakhiba akan manong na imai sona siliba Thawal district ki hairok tagi hauraga wangjing amasum tentha phauduna siliba wangjing turel sida taw tharakpa masing yamlaba ahangba bottle amasum atai fata haudi singna turel gi asigi mathak saba upak thong amadi thong ahai bidi paisinduna turel khongbal ising pathokpa yaure phiba masi lakshinana ba lokhat pathorang gi makhanga si deputy commissioner Thawal ahantem Subhas lusingduna tentha gi mafam singna yengsin baga loinana turel taw tharakpa fata haudi amadi thong da panduna leiba amot akai sing JCB sijinaduna lokthopagi thabak paikhat kriyari amarom dan Assam Rifles ki self help number pirakli House Imphal ki mafam ayambada ising thomjinduna awaba mamayunariba sigi yenglaga Assam Rifles nasu miyam kanbegi thabak leptana mating pangli haina Inspector General Assam Rifles South ki PRO na thadorakpa sirol amada haidi Sirol sinhai Assam Rifles ki personnel singna miyam gi punsi lanthumbu lumna lawi maram sigi damak flood relief helpline ama miyam gi yengdun hangdokle helpline number adudi 9871110818 ni miyamna piriba number sida call tawbiraktuna mating lawbiyu haidi hanisu pau sida makhatana phongdorakli makasa tharak poina to papauna Manipur lenga ki loisang punamang me kuntraga matui fabu suti lapthokre Manipur gi mafam ayambada ising isawna maram moidan ising thomjin khibana ngasi amadi hayeng me kuntraga matui asi Manipur da leiriba government gi loisang punama suti oiragani haina lapthokre ngasi Manipur gi governor gi mingda General Administrative Department na thokiba order amada bank amadi LIC yauna government gi makara salary ba makal kudima ki office kudima suti oigani adumaina ma ising isaw siga mari leinaba department haibadi home police district administration relief and disaster management power health and family PSE water resources PWD GAD CAF and PD MI Forest LDA gi oinadi suti leiru heri loidana state ki maikai gi disaster management control room amasum hangduna thamkhre hairiba tungan department sing gi mihut singa miyam gi damak mating pangba sem sadun leiri control room asigi mobile number sing asida miyamna ising isaw ga mari leinaba thawdok sing amadi mateng gi damak call torapa yagani mobile number sing adudi 09233522822 094852804160 069095258816 amadi landline number 039524400028 amadi 038529120006 asi hang hedi ado hujikui nadi myam paus matang asa lusinjarage mas myam pun anoba update ngaminasi